खुरुमजरी मियंग ताबिरम सिमुताराम उचरी ngasi maroiba pauda state sarkar leribani alternative arrangement gi matang da khanabagi mathau tade haina Ministry of Home Affairs ki special secretary S.J. Ramana phondokre tripartite tokta alternative arrangement gi matang da khanakidre UNC nadi political dialogue oidabadi wari sanaro haikre amadi sarkar na yengsinbiba watpadagi mahiroi amata lerudraba school ama club sing na yengsinbadagi mahiroi chamaga humudra tare taman bangamle mapugolba pau pizadi Mangarak Shubo Oinangasi Senapati gi Old DC Complex the Leba DRDA Conference Hall the Panthokiba Tripartite Tokta Alternative Arrangement gi matanda wapam mamata khanakidre UNC nadi mathangi wari sanabadadi political dialogue oidravadi wari sanabagi mathau tadre haikre ngasi gi wari sanaba aduda Bharat Sarkar gi mahut sinduna Ministry of Home Affairs ki Special Secretary S.J. Raman Union Home Secretary Northeast in charge Sambhu Manipur Sarkar gi Secretary D.S. Punia Additional Chief Secretary Amay Singa Lukham Principal Secretary Home Suresh Babu amade UNC gi maikadagi miyoi mapan na saruk yaki ayuki pung taramathoi khara helakpa matamdagi nungtilgi pung ama makhai fawba wari sanaba aduda asoi angam thoktana bahaiduna security gi conversation sarang lokhatki Bharat Sarkar gi mahut oina Yaukiba Ministry of Home Affairs ki Special Secretary S.J. Ramana Constitutional Body ama oina State Sarkar leribani alternative arrangement gi matang da khanabagi mathau tadi chingi lamda thengnariba problem singi matang da wari sanaba aduda khanaki developmental program sing hena fagana bohonagani mathangi wari sanabada issue kaya gi matang da khanagani ngasi gi wari sanariba sing asigi mafam sing center da pukatuna chapchara khangangani haiki well we have heard the other side, the UNC side, and we said that we will again meet, and also they wanted certain more components to be introduced in this thing, which we said we will go back and, this is something which we can't across the board tell them. We will get back to our headquarters. You see, on this particular topic, we have not taken a view at all. I mean, we have clearly said that as of now, a constitutional body like the state government of Manipur is functioning, and there's no need to address at this stage an alternative arrangement which the other side is being raised. I mean, we have not come, we came here to discuss what is the problem, and so far the 4 rounds of talks have been held. What are the various decisions that have been made, how far they are implemented, particularly the development. I mean, what we felt was the hill districts had a major grievance about development, on which we have addressed many things, and the state government responded very well. Ngasi wari sanaba adugi tungda Chief Secretary D.S. Punia na paumi sing da phongdoki bada UNC gi maikadagi makhoi gi apamba sing phongdoki Manipur Sarkar gi maikadagi ching amasung tam anida thak manaba chawkhatpa puraknaba yamna kanna honari chingi lamda District Council lingkhatpa amadi SSA RMSA gi makhada mahi loisang singi infrastructure sing faganaba wafam sing thamki wari sanaba asida territorial integrity gi matangdadi negotiate tawba ngamloi haiba wafam wari sanaba adu da phongdoki haina wari sanaba adu gi wafam sing paumi sing da thamki talk is a means of continuing the dialogue because they have expressed their political demands. We have listened to them. We also reiterated that the territorial integrity of Manipur is not negotiable. It is not something that we are going to talk about. They can raise their demands, and we are doing our best to see that better governance provided in the hill areas. So they have their perceptions. That is something that the central government has to look at, because it involves tinkering with the territorial integrity. So state government is very clear on this. We have said the state government is not going to consider any other kind of arrangements. We have an existing arrangement with the district councils in place, and we can consider further devolution to district councils. UNC gi Paulio na wari sanaraba matungda paumisinga unabada phongdokibada ngasi gi wari sanariba asi apemba oide amadi mapung fade mathang wari sanabada developmental issues sing khanabagi mathau tade political dialogue khakta tawgani maduna trabadi wari sanaroi haiki chingi lamda development wat padagi alternative arrangement gi dabi tawbunate state asida chatnariba system jai marifu hena yenglakle masina nagagi issue solution proper yaroi dabana alternative arrangement gi wafam asi dabi tawbani wafam asida center amadi state na thawoi drabadi praja singna lepa waremna arobe oigani haiki mathangi tokdadi political oigdobni masi official oibi yaroi maramdi second
tripartite talk ta 3rd December 2010 na Manipur na di cabinet decision se cabinet mi mari diput tawni khabar thong su loin flash taw khre talk numit di laktre adona handa talk sisu tha manga gi matung da mu unai maram duna next round of talk sisu legadra lerodra legine herdi kram kanda legadra adu bungi sidi decision law ngam khide adu athu da lena ba aduna central government gi team do next round of talk di political talk oi do ni adoga mesidi di next round of talk di sigumba development plan or engineer na or amana hana prepare taro utko do modu praga upai bu ko modu di wari sanaroi haina haikini Manipur Sarkar na lamdam asida Sarkar gi school sing hingat hananaba akan bathaba kaya lokutuna laklingai jerekta tongan club kaya rasu Sarkar gi thausibu tengbang duna thabok paikhalali Mamangi chahida mahiroi amata leiramjaba Yumnam Huidrom da leiba Yumnam Huidrom Government High School asi lamdamadong gi club singna kanna honabadagi English ngani tarawmdoi gi session da mahiroi chamaga humbudra taret mingchanduna school asi mai pakna chathaba haukre school asida hana oja mapan khak leirambana mahiroi chamaga humbudra taret school asida nauna ming chalakpada Oja sing awaba kaya mayuknari fibam asida club ki miyoi singna oja ahum neklaga mahiroi sing lairik tahan bagi thabak su chathari school asida anoba mahiroi kaya mingchan ge haina laklabasu school asigi infrastructure matik chadabadagi anoba mahiroi sing makhata na mingchal hanba ngamdre haina ngasi mafam aduda mahiroi gi sanstan oiriba MSF amadi paumi singna chalubada club ki miyoi singna phongdorakhi club ki miyoi singna makhata na phongdorakpada school asigi hauzik oiriba fibam asida sarkar gi maikedagi pukning changbinaba mari leinaba singi pukning Kibagi matungina additional director yauna JDO Singh Lautuna school asigi fibam yengsilam labasu sarkar gi maikedagi thabak amata pakhat pidri hairi amarom da school asigi headmaster in charge oriba Imphal gi pisumdagi o Hemant Jitna phongdorakpada school gi award apa mengkhatpada mateng oinana ba lekai gi miyoi singna sel gi mateng kaya pirakpana maram oiduna school asi hingalakpa ngambani local club nasu angang singna sanana ba football fawba pirakli haiki school asi tungkuina hingduna leinana bagi damakta guardian association ama semduna yengsili association gi president oiriba El Sovana phondropada house school asi mapung fana hingale habi yare fibam asida sakarna athuba matamda miyeng changbiduna amu hanna school asi sitadana bahona view school asigi award apa sing amadi oja sing athuba matamda mention biduna maike asomgi amata ngairaba Yumnam Huidrom Government High School asi afaba school ama ohen view haina sakari puning jingsilakli Hemaster jinai khoi gi mingchan gi haiba ngamjadre maramdi phan leite oja leite adurigi ahoba gi ahom nokta ngai basida sugumba ahoba jinga che ai khoi gi mari leinaba authority jinga aikoina haijaba ngamjadabai wani ngasimak hojima aikoi dhahan janinga asigi wakhalonji di makhada nei aikoina ngasi media jinga jibai aikoina mafam asida aikoina ibizaba phangibase Regional Institute of Medical Sciences RIMSda hana MBBS tambagi seat masing chama oirabadagi chama yankai de hengalagani Bharat Sarkar gi Health and Family Welfare Ministry na masigidama lupa crore chani hana piraklagani haina RIMS ki Deputy Director E Devendra na phondokre hiramasida report ama Wafam masi ISTB News ga akanana unaba amada mahakna phongdokibane mahakna makatana phongdokibada RIMS asi hana North Eastern Council gi makada lerambadagi soklisingani supna taretagi Bharat Sarkar gi Health and Family Welfare Ministry gi makada lere maramaduna financial discipline da yamna strict oi lamsam da toksinba yade ministry gi guideline matungina thabak hapa amadi MBBS course tamnanaba seat arrangement tawda section na thabak tawu changi pangtawda toksinba yade haiki loinana hojik phan gi awaba amata laitre haiba Wapamsu Deputy Director Ilangbam Devendra Maitaina Phongdoki. Probably from next year or Yamulda Matangi Chahide dia koi MBBS ki sitsi cham de hingalapagi Dakar libunina koi hosite hona koi plan tabo horaga masigi kanuji ministry nu aya ba pibire koi gi expenditure finance committee na some 200 plus crore gi funding among namuk tora ani different infrastructure koi gi 150 gi sit hingalapagi mari lena aduna suma mayamsida akoina mayamdasu hajendingi si RIMS ke development works sida cooperation pibinaba support tobinaba maramdi masi institute si it is ministry na consider to it is the best institute in the northeast even akoigi RIMS leriba institute si uzik MBBS ki hobuk pitri aduga makoigi PG kanosi masing yamdri whereas apoigi study PGC around 150 seats lay in Hajariba aduna masi
इंडिया की नॉर्थ ईस्ट की रीजन से अखोई वन ऑफ द बेस्ट ओइबसी नतना अखोई की टारगेट ती इवन इंडिया की टॉप लेवल दा दुम कम्पीट तौननबा होनजबनी दो अखोई की लेरिबा इंफ्रास्ट्रक्चर जी मतमगा चुनबा नत्रगसु मसीगी मतम चुनबगी थाक्सिदा पुरंग होनबदा इन द लास्ट 2 years or so अखोई अनोबा दागदगी वंजिंग मखादा अखोई याम कन्न होनजरी नाकल अमरोमदा रिम्स की स्टाफ लिस्टिंग अनिरोम असी हौजिक 6 पे कमीशन की चांग द पीरी मसीद सुनतना अतय अतोपा तोंगान तोंगान बा अलाउंस सिंगसु स्टाफ सिंगदा पीरी हारदना अनाब सिंगी सेवा मपुंग फाना तौब चंगे अरापा अमदी अतय स्टेट कयादगी मियोय क्या लायंग लाकले मखोइबु मिनुंगसी लैना लोइनब चंगे हाइना देवेंद्रोना फोंदोके इंस्टीट्यूट असिदा अनोब मेचिन कयासु लैरे रिम्स चौखटपद मियाम की मतेंग चंगे रिम्स की अथॉरिटी खक्तना चौखट थोरांगी थबक पाइखटपगी महुता माइकै कयादगी कोऑपरेशन पीबीयू हाइकी बगलोनना स्टाफ सिंगी वेलफेयर की मतांग द सुमाकना मकाता के ऑल इंडिया पैटर्न की कनोसिदा 6 पे रिकमेंडेशन की मतुना पीबा ngakni aduga magi leiba facility mayam akoina dum piri se LTC facility medical reimbursement adigi mayam ama se area ni khangde of course handak takra thaman sida koi gi DSCP nama sorry MSCP na modified SCP nama lai adigi dikitang koi da zik calculation to bagi matam khara changi badagi koi zik pithoku ngamna ledi but handaki laiba tham amagi manung sida di dum koi soidana February manung sida dum pithoku ngamne dum thaje ISTB paugi damak bayani chok jongaloinana Nauroibam Philips Rims Complex Imphal खंगौतना हौरप मैना भरा ओइना लेबा का अमा मैना चाखरे थौदो असी ngasi ayu pung 10 ga minute kunrom chapa matamda Imphal gi BT road ki nakal da laiba room hal teng ta thokibani sana kawi ko bomyo amagi yum gi manga suba top floor da laiba mai chakiba ka adu bihar dagi Hari Kisan Kumar Mahanta ko bomyo amana vara lauduna imung manung laibani thaudo asi Hari Kisan Kumar Mahanta gi imung manung na ka adu solon silaga thabak chakringai da thokibani khudakta fire service ki myoy sing latuna chawrana minute 10 rom changna honaduna mai adu kanki fire service tagi phangpa paw metung inna mai adu electric tagi haurapo oiram yai hari mai chakpa aduda kaya yamna man chang mang takrabagi haibadi khamangamji hari Langjing da leba pari imom sindam sangda class 7 tamba jahi 13 katang ariba thokchom birjit kauba tharoizam maning lakai dagi mahiroi ama mamang jahi gi December gi tang 13 mayum dagi thokibadagi ngasi fawba thiba khangri mahang mafam khangdana mangkibagi matanda ngasi school asigi mahiroi singna wakan mifam chathakre school asida chathagiba wakan mifam aduda birjit pu atuba matamda thadok piru angang singbu namduna lalobo onthopiganu mai tamliba birjit pu lana lamjing biganu habana chingba wahi kaya iba pe ka sing sizinaki Mahiroi amana fongdorokpada kanagumba miyoi singna mahapu phajinduna thamlabasu angang ni khanduna imung manunggi awaba yengbiduna thadokpirau haike Mana kaishu khangja pote mana huji yaura kaishu tau basung mai wakhan khanda basung mai duna heyang yaw ge har ka ma sahi after some years ma kamma wakhan do phajana khanba ngam kan da mai apa mai matung na yaw ge har su yahan mi do huji ki wona de anga wa sa de nam fu the force de yahan ba de jinu ai de thadokpirau All India Navodaya Staff Association State Executive Committee Manipur Sindhuna ngasisu Jan V Khumwongda dabi kumatoi taksiladuna matam kaktaba strike chathab haukre sit-in protest aduda oja kaya sosaruya ke oja amana haikibada taliba dabi singi manungda pension ki khudongchaba phanganba chada tara special allowance non teaching staff ta phanganba postgraduate teachers hapa employee khudingmaki thabak shubagi akaknaba matam khanganbana chingba yauri haiba wafam thamki ai hoja singse khogi JC All India level da JC of Service Association of NBSI na khanaba Joint Action Committee si makhada aikogi legitimate demand kharaga loinana changhen jarakani hai ba aikogi strike asi All India gi oina tawba maramna koisu hai ba strike sida support tawduna koi strike asi changhen jari Imphal West Police Commando na KCP gi miyo ani Manipur Suite Hotel manaktagi lupa lising 15 ga konana fare hari farab sing adudi Muhammad Firoz Ahmad apopa Muhammad Jabar Master Alugali dagini atopa mana Hanas Kumar Tuliza apopa Fagirzan Tuliza Khuyathong dagini haina Imphal West ki SP na thadropa cherol amana khangalakli
Isana isabu thabok pijanaba pandamda nomugyoba industrial motivation campaign among us Kurai Kosam Lekai Leba Uttarayan Theatre Community Hall the Pantokre MSME Development Institute Yelna Women's Development Association Kurai Gapuna Sinduna Pantokiba motivation campaign under the Kurai Nandavan Mekai Jila Parisad member N Basanti ICSI Kolkata gi Vice President P Loken Yauna Marilena Bamusina Saruyaki P Loken na Fondoki Beda MSME na Lamdam Asida Tunga Tonga training kaya Piduna Mui Kaya da Kanaba Pikre Missing Yamagi Matung in a Tabak Shuban Nombagi Awaba Kaya Leda Pakok Nabokana Beda MSME ki campaign si Yamna Kanaba Mani Haiki Chief Guest Okibi Jila Parisad member N Basantina motivation campaign Asidagi Akang Ahekia na Piramba Pauta Kaya Nintina Kang Nabokana Bagaloina na Makogi Kanaba Wafam Singadu Tabak to Antona si Haiki February gi tang kumanga amadi kontaretagi hogadoriba class 12 amasung 10 gi parikha gi yengduna lamdamasida February gi tang 13 dagi makal amatagi harau kumai tawdana KSA na khangan kraba matungda kanagumba club sanstan amatana thabal jongba yauna kumai harau amata pangtopagi ayaba pinanaba makatana hairaktanaba KSA na khangalali KSA na mahiroi kunai gi damakta lokalaliba khongthang asida miyamna sogatpiu hairi Central government na India gi mifum khudimak thabak pinanaba NREGS scheme asi state singi government na ningtina yangsin bidabadagi kanafam khangdana miyoi kharagi sendan fam onduna leide haina All India Trade Union Congress ki secretary Sotin Kumar na haikre working forum Manipur na sinduna ngasi Irabot Bhavan Dalaiba forum asigi office ta pangtokiba NREGS ki hauzik oiba phibam gi matangda khananeba mifamda wafam asi mahana fundokibani thoramaduda forum gi president Bedabani secretary Y Indrani yauna mari leinaba miyosina saryaki forum gi secretary Indrani na NREGS ki scheme sinmisingda hauzik pidiba kusuman asi matamga chanaba mongda pihananaba taksin batangai fadre thabak shubagi numit masing jahida numit chama oiriba asi numit chani ohananaba ekoi puno honaminasi haiki Sotin Kumar na scheme asi mapung fana kanafam khangdri sinmisingna makoi gi kusuman fangdabagi wakar kaya lakli sinmisingi masagi hak fangjanabagi apunbagi pangal saganaba NREGS ki union ama sembagi tangai fadaba leiri haiki sinmisingi welfare union ase masina marubi sukrada koi dabi pata kusuman ngasi samni pumari ori bese rupa chani we hello numit chama thabak pi bagi program ase numit chani we hello adu lerena NREGS ki adu program ase urban areas in the pamthu sinmisingi no magi aduga mangani tarani gi natraga program adugi thabak subagi sinpham ase niti oi ba watho oi ra hosina si pali ba UP2 habetare masigi sarkar sigi matam asidai da ekoi NREGS ki program ase yam thoksarak da ba yam ning ba kaininga oi ba adu ba thoksinama sumathang paithalak gi mo ekoi du Border town Moredangasi BCIM ka rally gi advanced team oina Chinese amade Myanmaris member taranipan sabat team ama thunglakre team aduda Chinese taranithoi amade Myanmaris taruk yauri makhoi singi manungda Chinese nupi ama yauri Chinese team adu Jiapeng Jang na luchinglaki Myanmaris ki team aduna Mr Sui Minta luchinglaki makhoi bu India gi officials na harautayamna okay Rally ki yengduna VDF Welfare Association na changsilaba khongjang adu matam kharaga amuk komthokpa ga loina na car rally aduna Manipur da leriba makai duty tawani hari association asina taliba da bising sarkar na thabak to onthok trabadi khongjang kaya changsingani hari amarum da VDF sing na changsiliba khongjang asi achuma khongtang ni sarkar na makoi ga yasinaba puraktuna hana gumna mathau to holo haina All Manipur VDF Guardian Association na appeal taroli Manipur sarkar na makoi da bising thabak to onthok trabadi khongjang asida makoi se sarup yagani hari All Manipur Bus Owners Federation na Manipur Sarkar Transport Policy ama semna bahona view hai na Association gi Secretary General Pio Kumana ngasi Association gi kaisampata leiba office da pangthopa pawmisinga unabagi thorom amada fongdokre mahana makhata na haikibada transporter sing khananaba transport department na singanu transporter singi awaba asi khangsinadana leithopa amadi lambi singda cheliba gari kaya gi mathakta permit kaya pisinduna transporter masel khananaba sili MLA Minister Singh Lambi ki permit pinanaba
DO iba kaya thengnari Transport Department ki makok thongba kaya ga Manipur light vehicle gi miyoi kaya ga manaraga sel tanbagi thabak chathari haiki handak pangthokiba tara suba Manipur Vidhan Sabha election amadi panchayat election da sizinakiba gari singi senfam atuba matamda Chief Minister na pithopiu handak Nagaland da driver Govardhan Hat kibadu yaning daba phongdo paga loinana laikhitabagi mafamda ikai khumnaba utki atuba matamda taliba dabi sing Manipur Sarkar na pithotrabadi makhal makha kaya gi khongjang chaksigani haiki Mars lanjut 2000 piagi Mars matam dei ai koi sar jent kumar gi matam da so Mars adum hai ai augisu saratang gi matam da so Mars hai ni aduna ai koi nong ji transport policy si athu matam da lotion view solution view aduga Manipur da yam phajaba policy program amugi makha da chenwa gari sing wen view sine within February hai ta February si lo ko powder government traffic policy thobi do tarde de koi Mars ko ko de koi Spectrum in the land. Mars positively agree. Manipur labor transporter may have to let Spectrum in the land. Myanmar romdagi lakpa chana thangnaba items in the English na iraknaba mari lainaba sing the khangan krehana Commerce and Industries Minister Govindas Konthojam ngasi haikre Porampata Labor Food Processing Center the pangthoba numit 15 gi oiba food processing industry gi refresher course loisinba amadi mobile fruit juice extraction cum training unit hangdopagi thorom aduda minister na makhata na phongdokhibada Manipur gi athapa maphamdagi chana thangnaba polam sing purakpada subsidy pinanaba inter district transport subsidy koba scheme ama hangdolagani haiki industry department asina sel thumgi awaba kaya leibana paikhaning ba thabak kaya paikhatpa ngamdana leidi food processing gi anoba machine sing mathang chahida kharab khaidi leina bhonari haiki yamna fresh oina value so sakana value da akoi chawa hakchang phana ba adugum gi thoksin makha ni akoi paikhat lebasi Manipur so akoi mission lere food ki mission lere Association of Food Scientists and Technology India Manipur chapter na sinduna pangthok betharamada industry director B John Tangting Kuma additional director B Tolthang Susarya ke wanga khibasina heira mataw karamna sungadage amadi ligadage haiba wafam sing miyam da khangan ke tungda namit 15 chumna chathakiba course saru yakhibasinda certificate sing yanthoke airport ki contractor Nilachandra labor oibi amom tembi da fui haibadagi Tidim Lambida Bantogani Habisi Madam Jadi Haina Youth Welfare Club Malom na Tadro Pachero Amana Funduroli Indian Security Force ki propaganda na Yawol Ihobu Namtaba Uitoloi Haina Aina Tinkraba United Revolutionary Front URF ki Information and Publicity Secretary AKP Barrel na Tadro Pachero Amana Hairi Red Cell Division ki GOC Oramba Huzina IGAR Assam South ki Major General Oriba Sakti Gurungi Lichung Makada Court name oiba nungsiba operation gi chathariba propaganda wa fie gi lalongda handak marak mantri pukri gi kachin amadagi lepa leitana nungsiba khanglaktaba makhoina chathariba nungsiba operation mai pak na bagi maram leite hairi IG Assam Rifle Sauna miyambu lana lamjingwa wahaini hairi Thaudok macha ama anika uraga chathariba ningtam lal asigi pankai amagum khandana panglanglangba asi ikainingai ni Indian Security Force ki asonba matau uthok chabani hairi handak marak miyamna uriba makoigi thorom asimakti Indian Security Force po command amadi control tawriba India gi lenga loi singna luchungba munnabagi kang khongchairiba fibamna India gi political development oirakpada lamdam asida mathau pangtholiba Indian Security Force na yaulup singi pangal na makoibu dakhairakpa tare haina kibadagi propaganda gi lalong sing leptana chatharakpani hairi India gi electoral policy da lekha tarakpa haibasimak chingnei pa ki ningtamba hanjinnaba India gi mathakta political lalhau chathariba miyam gi yawol yaw asigi oinadi tongjaba matamni hairi Indian Security Force pu mapung fana takthokpa ngamnaba yawol ihobu pangal kankhan hansi hairi passport launanaba honabada kudong chadaba kaya thengnariba asigi yengduna passport service center ama atuba matamda Imphal thambiyu haina All Manipur Muslim Meitei Pangal Welfare Association na Chief Minister da iba Gerald Pisingkre haina ngasi Babupara da leba association gi office da pangthoba paumi singa unabada association gi president MA Janab Khan na phongdokre mahana makhata na haikibada mapalamda lairik tamliba sing thabak tawningba amadi medical treatment tawba yauna health chaningba kangbuna passport ki awangba kaya awaba kaya mayuk na riba asi genglaga sarkana atuba matamda passport service center ama Manipur da hangbiu haiki India gi mapanda hals ningba al na nupi na chingba kaya hals haibasi
Islam Dharmada Asgid Khurs Putokpa Ngamba Kambudadi compulsory ni aduna passport asi makoi damuktadi yamna darkar ni Nupi singi jan manghan bamadi ot nai be yauna tati ta oina tawbugi mayuta February gi tang tara marida malangwi mafam khuti makta pangthokatriba 1 billion rising English ngani tara humdoi asi Manipur da su organization kuma thoina sinuna wangkhai angom lekai daleba Wall United Club ki ground da pangthokani haina ward ki secretary Sobita na haikre ngasi palace compound da leba ward ki office da pangthokiba pawmisinga unaba aduda Center for Development ki Jivan Mala New Life Foundation ki secretary LP Saksusal yaki Malem Sinba thungna pangthokadriba thorom asi Manipur da su nunthagi pung amadagi manga fawba pangthokani thorom asigi saruk ama oina punna jagoi saminabada miyam susruk yabiu nupi angang simbu ot naibesing loisinanabagi kholaw lawminasi haiki Rural Socio-Economic Development ki matang da numit humni chupna jathagadaba training program ama thamal khongda hodokre Bharat Sarkar ki Ministry of Labour and Empowerment ki makada Central Board for Workers Education na sinduna jathagi betharom aduda Regional Director MN Salam amadi Panchayat ki mil sing susarya ki wanga ki besingna khungangi sel thumgi phibam faganabagi honabada Panchayat level da mihut oiriba singi achoba thodang lai praja singnasu miyamgi thadarak liba chakwa tharang gi thabak sing khangba changi haina phongdonaki Kohima da driver Ningomam Govardhan Buhat ki bathawong adut nipko na haksin na lawbugaloina na condemn tawi hari driver singda apanba pibeta natana punsi kaya mafum khangdana mangan kiba hato kibagi thawdo kaya mamangda Manipur Sarkar na tumina leithokiba ngatani maraleba misak amata atamnana Sarkar na wayal bichar chathakiba leite haina nipko na phongdorali National Housing Bank of India na Housing Finance Company na sakangduna license pirakraba Panthoibi Housing Finance Company Limited ki chairman amasung managing director oina thawpuriba Thokchom Hemobu lawliba April 10 dagi 13 fawba New Delhi da pangthokadariba International Conference asar yaruna bagi damak Asia Pacific Union for Housing Finance na Barton tawrole hairi conference asida Southeast Asia gi lebak singyaw na Japan Paris na chungbal lebak sing susal yagani hari panbayai company asi India punbagi oina housing finance company gi license fanglaba company singi manungda amani hari awang nopoki oina di ihan hanbani hari Mission School singda admission tawba phangodoba mairoi singi guardian sina wakal chara ngai ngaida school authority na VIP singi oina seat reservation khatuna thamdi haina khangalali hari admission tawba phangodoba angang singi damakta atopa khongtha kara rokhanaba madi leinaba madi authority singa wari sanaduna mairoi singi waroi sin purang na bahona biyo haina All Manipur Muslim Girls Students Union na khangalali Singzamai wangma Bagapati Lekai Kongboro Talaiba Dr. Khangamam Sasi Kumar gi Inkolda Laiba Pukri amada Khangamam Romes ki machanupa chahi ani makai da ngairiba angang amata badagi Nabakumar gi machanupa chahi tarurom suraba Sasidananda Koba angang amana kankre haina Athletics Sports Association Singzamai Kongboro na thatropa cherol amana hairi Kada amati Jiri Development Organization ani na kusam na nomogi oiba legal awareness ama Champanagar Community Hall amadi Golathon Community Hall da ngasi pangthokre amaramda organization ani asina punna sinduna medical health camp ama ngarang dagi hauna Gorochan High School Champanagar Jiribam da chatharakpa adu ngasi lesinkre Jennings ke doctor ani yauna punna doctor tarana ana layeng bagi thabak chathaki bagaloina na darkar oiba hida langtak sing fangan ke MLA Bungzagil Bo PCC ki member oibada MPCC ki president ke khangam na aya bapi kre amaromda lamlai nagar panchayat ki ward number 2 ki councillor Wayangbam Govardhan Indian National Congress ta yaurokpada MPCC ki president ke khangam na ya bapi kre haina MPCC na thadrok cherol amana khangalali Mamang chahi December ki tang mari tagi nipan fauba Bhopal da pangthokiba disabled singi national level games ta show put event ta gold medal fanglak labi M Roni Bala Devi bu opagi thoramama thamna popi da pangthokre haina Sustainable Development Center thamna popi na khangalali Kunai asigi chanabi de yumfam oiba lamdam asigi lehau ga chanaba harau kumai kaya leina mitau tamduna afafata khantaba tawduna ithak irang pambagi chanabi ama oina lamdam asida mami chawna taraliba asi thadolo si haina herikona khangalali Laina amagumna sandoraliba mitau tambagi chanabi asi layang hauba habisi pumnamaki thaudangni amarumda restaurant gi bapu singsu kunai siga chana daba kumai sing restaurant manungda tahondana ba herikon gi cherol asina khangalali Hauzik sanabagi pau Ngasigi sanabagi pauda
Khubal Lampak Artificial Football Turf ta chathariba marirak shuba Ampha Senior Women Football League for PM Singer Trophy ki ngasi sanakiba match ta Manipur Police Sports Club na YWC Lanthababu goal manga sinoda thoikre. Manipur Police Sports Club ki goal manga adu MG Bala Devi A Sakhidombi Devi S Ibeyama na goal amamam chanke aduga O Bemem Devi na goal ani chanduna mai pakibani. Moirang chathariba Mairema Munindro Memorial Football Tournament ki ngasi sanakiba match ta Young Physics Amadi KSU goal amamam chanaduna draw chakre. Tabungkho ki TH Bir Chandra Football Academy de chathariba under 16 boys ki ngasi sanakiba match ta BMSC Tabungkho na ULC Lanthababu goal ani amada under 13 ki match ta na Tapaswana A Tabungkho na Kan Khadang Banbu goal manga amada thoikre. Thaubagi Khetri Lekai Rising Club na sinduna chatharakpa anirak shuba Elambam Premananda Cash Prize Football Tournament ke winner KRC Thaubal na oikre. Final match aduda KRC Thaubal na MGL Salungfambu goal ama sinoda thoiduna winner oikibani. Tournament asigi loisinbagi tharamda MLA Landhoni amadi MLA Megachandra susaruk yake. Nehru Yuva Kendra Ifal na sponsor tauduna Thangmaiban ge Khomdran Selungba Lekai da Thangmaiban United Youth Club na sinduna chatharakpa Inter Youth Sports Meet ke winner Youth Center na oikre. Final match aduda Youth Center na Natpu tie break ta goal Nepal tareta thoikibani. Tournament asi loisinbagi tharamda Nehru Yuva Kendra ge District Youth Coordinator Laxman Amadi Club asiki President Salam Sanaton su sarukya ke. Tournament asiki best player na Youth Club ke TS Bonat na aduga best goalkeeper na Jinna Takre. Jharkhand lalibe April ki kumathoi dagi anirak shuba thangta Federation Cup pangtholagani loinana lalibe April ki kunithoi da anirak shuba Asian Thangta Championship Jharkhand da pangtholagani. Masigi da State Championship da mai pakraba sanari singna yumnam huidrom da leba Huya Lalong Thangta Association Manipur da contact torana ba khangalakli. Mapal Gangjebung da chathariba N Hazari amadi Dr. N Tombi Memorial Polo Tournament ki gasi sanakiba match da New Star Polo Club pu Chingkhai Hunba Polo Club C na Panjal Mari ani da thoikre aduga Tekcham Polo Club na Eastern Star Polo Club pu Panjal Mapal Mari da maithiba pikre. Ngasigi oba ingasagi pau pizari ICAR Lamphel Patagi Fangba Pau Metungina Ngasigi Kwaidagi Saba degree Celsius Kunipan Dasmik Taret Kwaidagi Imba degree Celsius Mari Dasmik Taret Nungsita Yauba Ising Manilugi Chang Ayukta Chada Marifumathoi Nutildana Chada Kuntragani Thoi Nungjugi Chang Millimeter Sunyani Leslakutamaroi Bapamukana Pizari State Sarkar Leribanina Alternative Arrangement Matanda Kanabagi Matauta Haina Ministry of Home Affairs ke Special Secretary S. Jayaramana Fondokre Tripartite Dokta Alternative Arrangement ki matang da khana khidre UNC nadi political dialogue oidrabadi wari sanaroi haikre amadi sarkar na yengsinbiba watpadagi mahairoi amata leirudraba school ama club singna yengsinbadagi mahairoi chamaga hudra tare tamanba ngamle ngasigi de ISTV na pizaba paw mata sinjari ning tabri bisingwa bukana khurumjari